Manipur da lairiba gram panchayat chamaga humpu mathoige thabak paibagi matam ngarang loire. Gram panchayat singna mari lainaba thabak paikhanaba center na kaitharakpa lupa crore 745 gi senfam laingak na phajinduna thamkhre. Manipur da lairiba gram panchayat chamaga humpu mathoige miyamge mihut oiriba singna thabak pubagi matam ngarang phawbada chahi 5 suduna loikhre. Haujik phawbada panchayat amadi jila parisad ki mikhal karamba matamda pangthokadagi haiba Manipur laingakna laukthoktre. Masigi mathakta IMC amade ADC gi thabak pubagi matam loikhrabasu mikhal karamba matamda pangthokadagi haibadu laingakna matam leptana lairibane. Amaromda Manipur da lairiba gram panchayat chamaga humpu mathoi gi pradhan member amadi jila parisad member singna mana koliba gram panchayat singda khungang chawkhat thaurangi thabak taunabagi damakta Mahatma Gandhi National Rural Employment Guarantee Act MGNREGA gi makhada center na lupa crore 745 kaithorakhre haire. Adubu hairiba senfam ase state government na fajinduna thamlaga atopa hiram singda sizinnakhre haire. Pausi asina phangba paugi matungina de khungang chawkhanaba thadarakhiba lupa crore 745 gi senfam ase matam sana Manipur laingakna thadoroktabadage gram panchayat chamaga humpu mathoi gi mihut oiriba pradhan member amadi jila parisad singna mana koliba gram panchayat singda khungang chawkhat thauranga mari leinana paikhalakpa tongan bathabak sing suba loikhrabasu haujik phawba pifam thokpa sel pithoktana leibadage yamna chawna awaba mayoknare haire. Haujik phawbada gram panchayat chamaga humpu mathoi asigi manungda khungangi lambi thong iram nalana chingba sem sakhibaga loinana Community hall amade club na chingba mari leinaba sang sabage senfam pithokdana leire. Loinana gram panchayat singda urinal set na chingba kaya saba loiraga sel thadoroktabadage awaba mayokna duna leire. Awaba sing asigi manungda job card holder singsu ama oire. Job card holder singna matam gi oina thabak suba loikhraga haujik phawba sel pidana leibadage mari leinaba gram panchayat ki pradhan member na chingbada makhoigi khusumal pibiro haiduna numit khudingi taksin bagi thabak chathare. Masida pradhan amadi member sing yamna chawna awaba mayoknare. Center na MGNREGA gi makhada khungang chawkhanaba tongan ba thabak paikhanaba thadarakhiba lupa crore 745 gi senfam ase Manipur laingakna atopa hiram kayada sizinnakhibadage gram panchayat chamaga humpu mathoina konba mafam singda paikhatkiba thabak thauram singge pithokpam thokpa senfam sing pithokpa ngamdana leibani haina pawasina haire. Attack matungda aiba Salman Rushdie mamit na maudre. Thani gi mamangda US ki New York state ta lecture ama pinana ba sem saringaida. Attack tawkiba matung Salman Rushdie gi mamit na mauba ngamkhidre amade. Makhut na masu sizinaba yakhidre haina mahaki agent gi warol paladuna media reporting na haire. Mahaki novel The Satanic Verses fongkiba matung kumza 1980 marfuge chahi paring aduda Iran dagi hatkani haina kihalakiba masagi chahi 75 suraba iba se haukiba August 12 da Chautauqua institution da artistic freedom gi matang da wangang na ba stage ta thorokiba matamda mangaksam amadi makhutta thangna thinkibane aroibada tabiriba pumnamakpu thagachare.